ꯑꯍꯥꯟꯕꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯩꯁꯨ ꯌꯥꯎꯗꯦ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥ ꯑꯌꯥꯏꯕ ꯈꯔꯒ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯗꯩ ꯀꯣꯠꯅꯕꯁꯨ ꯌꯥꯎꯔꯦ ꯎꯃꯣꯔꯣꯛ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯁꯤꯅ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯁꯤꯁꯦ ꯎꯁꯤꯡꯁꯥ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟꯒꯩ ꯈꯪꯗꯦꯕꯀꯣ ꯍꯥꯎꯔꯦ ꯎꯃꯣꯔꯣꯛ ꯍꯥꯞꯆꯟꯕ ꯂꯦꯞꯈꯤꯕꯒ
เงาหมูเลยเงาเลยพุดแรกพุดแรกพุดแรกเกิดเงาเหรอเกิดเงาเหรอNama tu di las otini lagi berbeza kom sendiri lo senda itu senda masa umur besar dah isi do ai kena pun tak lu gak kena semua sentuh mak karena buhau hau ram doman deh sem na tu mana ngang đeo đây mình cầm là xem cái đồ tổng giống nha đúng
ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤ ꯎꯃꯣꯔꯣꯛꯁꯤ ꯆꯥꯕꯗ ꯑꯩ ꯍꯨꯠꯇꯅ ꯁꯤꯔꯝꯒꯗꯧꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕꯤꯅꯣꯗ ꯂꯥꯏꯅ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯦꯛꯁ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ